Akasbani Imphal, Hausinu Vidangi Punktarian Makaitare, Manipuri the Pau Tabirasi. Akasbani Imphal, Wahengbam Rajesh na Pau Pajari, Ahanbada Marueba Pau. Manipur Bidhan Sabagi Ahanba Tangaki Damak, Mukhyamantri N. Biren Singh Yauna, Mirep Kiana Ngasi Mirep Se Pisin Kre. Congress na lusingba Rajniti Dol Taruki Apunba Kangbu, Manipur Progressive Secular Alliance ki common agenda form kre. Manipur Hokiba Punkumida Myoy Sani Taratret Nona COVID-19 positive oiki chang sada taranitoi dasmik marini. Pradhan Mantri Narendra Modi na hari English singani kunitoi kulumdoigi kendra gi budget asina mahoksagi lau pathap amasung digital agriculture da ahenba miyang thamli. Amasung Mikhalda Miam Saruk Yabe Hengaranaba Amadi COVID-19 like Satagisu Hena Sapakadaba Mongda Mikhal Pangtoknaba Election Commission na honari. Laivag asida Omicron variant lakpadagi COVID-19 ge anoba case hengalaliba asi yenglaga aikoi punamana section minasi vaccine kapa yarba mioi singna atuba matamda vaccine ge dose suna kapthokpiu amasung atopa mioi singbu vaccine kapada mateng pangbiu License asdigi ngaktoknaba face mask upiu foot taruki social distancing thambiu mai mit sengna tathokpiu kutsa sengna hambiu COVID-19 ga mari lainaba e-pauk singidamak National Helpline Number sing 011-239-78046 amasung 1075 ta aduga Manipur gi helpline number 0385-2411-668 amasung 1800-3453-818 ta phone tawbiu. Haujik mapung waba pau Ahanba tangakta pangthokadaba Manipur Bidhan Sabha Mikhal gi notification thokibaga loinana Mukhyamantri N. Biren Yauna Mirep Kayana ngasi Mirep se pisin kre. Mukhyamantri Nongthomam Biren Singhna Haingang Bidhan Sabha Kendra dagi BJP ki ticket ngasi Mirep se pisin ki. Ahanba tangaki notification thokraba matung ngasi mangani chanba numita Mukhyamantri gi Mirep se adu mari leinaba returning officer da pisin ki. Mukhyamantri na Mirep se pisin ba lakpada Dol gi State President A. Sarda Devi loinar ki. Ngasi Mirep se pising kibasingi manungda Congress President Namairakpam Lokena Nangbol Bidhan Sabha Kendra da Hanagi MLA Ketrimerum Birena JDU gi Mirep oina Lamlai Kendra da MLA Trongbam Robindro na Thanga Bidhan Sabha Kendra da BJP gi Mirep oina Hanagi Mantri TN Haukip na Saikot Bidhan Sabha Kendra da Congress ki Mirep oina MLA RK Imona Sagolban Kendra gi BJP da Hanagi Mantri I Hemosandra na Congress Mirep oina Singjamai Bidhan Sabha Kendra gi Kurai Bidhan Sabha Kendra da LDA gi Chairman L Susindro BJP gi Mirep oina Nauria Pakhanglapa Bidhan Sabha Kendra da SKB BJP gi Mirep oina Mirep se ngasi pisinki Tangkak asigi oina Mirep se pisinbagi aroi banumi tha asigi nipani mathangi numita scrutiny pangthokini Mirep se loktopagi aroi matam tha asigi taramatoini Mikhal tha asigi kuntreta pangthokani Mikhal gi Mirep se pisin arpaga loinana Mikhal gi thabak kangkhalagli Mirep Singh amasung makhoibu sakotpa singna yumthong chanduna board khomagi thabak chathari Maragasta Raijagi Chief Electoral Officer Rajesh Agrawal na Raijapal Laganesanda Mahaki Epic Card Kusin Nakre. Raj Bhavan da Pangtopa Thauram Amada CEO na Raijapal da Voter Card adu Kusin Nakibani. Raijapal na Lagliba Mikhal Asida 11/34 All Lambulen B Polling Station da Bot Thadagani. Raija da Pangtokadaba Bidhan Sabha Mikhal gi Sem Saribagi Matang da Chief Electoral Officer na Raijapal da Marik Chumba Paukdam ki. Congress na lusingdana handakta nauna sengkiba Rajniti Dol Taruki Apunba Kangbubu Manipur Progressive Secular Alliance haina khangnaragani. Imphal gi BT Road laiba Congress Bhavan da pangthokpa thoram amada Alliance asigi common agenda ngasi phongkre. Agenda aduda yawriba maruiba wafam singi manungda Manipur gi territorial integrity amasung mahoksadagi leiraklaba ngangkhoi ngaktuna thamba Raijasida Santi amasung nungsi chananan leinaba hotnaba thabak phangdriba nahasingda unemployment allowance piba Manipur bu cheng marang kaina puthopa ngamnaba Raija ma ohenba miyangi khudongchanaba matam kuina chanaba yaba public transport service thamba nupi singda hena sakti piba Sangbidan gi article 371C mapungphana chanahanbana chingba yawri
एजेंडा अदु फोंबई थरोम दा सरुक यादुना सीपीआई लुसिंगबा डॉक्टर एम नारायण हाई हौजिक पालिबा सरकार असि मियांगी मायोक्ता लेबा सरकारनी अहिंग अमदा डिमोनेटाइजेशन तौदुना मियोय क्या वहनखिबा इना खुनबबु सौगटपा सरकार अमनी असिगुम सरकार अमा मखा ताना लेरबदी लमदम असी करी ओइरगदगी हाइबदु मियामना खनफम थोई हौजिक पालिबा सरकार असिगी मतमदा मरुओइना खुंगंगदा लेरिबा मियोय क्या खुदोंग चादबा मायोक्नरी राज्य सिदा हौजिक ओइरिबा फिबम असि येंगलगा अफबा लेंगाक शासन अमा लेनबगीदमक मणिपुर प्रोग्रेसिव सेकुलर एलायंस असि सेमबनी हौजिक की सरकार असि माइकई खंगदना चलिबा सरकार अमनी हायरदुना डॉक्टर नारायण हाई सरकार अमना निशांग सिना चही तामो हुम चथब तारदी करी होइगनी सिगी मियंग सिदा लेफ्ट पार्टी सिंग लाइक माइंडेड पार्टी सिंग लोइना आईएनसी पुनमक्सिना because of the necessity situation is in demand tawrakpa tangai phadana for a better governance udik corona ki yam nuai tra scenario si ki manung da su lairiba sasona si ki chana pathaw ki manung da lai praja si hingbu ngam da ba tanja amane al mayam si ki hingna gi labi da karam tong chakada ge si aikoina sasona si ki character magi direction mai kai khangdana chalaga panthung yobudi yaroi. We are very happy to announce and we have come to an agreement that a progressive government, secular, people oriented, संविधान को नाक शेंद्र थंगदबा मधुकी governance समला अनुकी तंगाई पदबे सरकार अमना थौरमदु सरुक याखिबा कांग्रेस लुसिंगबा अमसुंग दोल असिगी मणिपुरी ऑब्जर्वर ओरिबा जयराम रमेश ना हाई नौना सेमलबा एलायंस असिना अमतोइना अचेतपा फिरेप अमगलोनना थबक तौमिनदुना राज्य सिदा मराचेप सरकार अमा लैनबा होनगनी गणतंत्र अमसुंग संविधानबु ngaktuna thamba nahasingi apamba लौमी अमसुंग नुपीसिंगी याइफनबा होनबा सरकार अमा पुरकनी एलायंस असिना लोकलिबा खोंथांग असि यामना ऐतिहासिक ओइनिंगाइनी अमसुंग एलायंस असि माइ पानबा हाइबसी यामनमक तंगाई फदे. And on this auspicious day, we are launching the six-party Manipur Progressive Secular Alliance. The Congress Party, the CPI, the CPM, the Forward Bloc, the RSP, and the JDS, who constitute the Manipur Progressive Secular Alliance, will work with determination, with dedication, and with discipline to give a new government in Manipur, a government to protect democracy, a government to protect constitution, a government to protect diversity, a government to look after the interests of youth, farmers, women of Manipur. This is a good historic beginning for us, and on behalf of the Indian National Congress, I wish to say that we are fully committed. जिरीबाम पुलिस ने लागलीबा मणिपुर विधानसभा मिखलगा मरीलेना नेशनल हाईवे की FCP चेक पोस्ट में असत औसिंग चेक तौबदा ऑटो रिक्शो अमदन पुदन लाकपा युंगांसिंग फारी हारी नेहरू युवा केंद्र थौबाल अमसुंग डिस्ट्रिक्ट इलेक्शन ऑफिसर थौबाल पुन्न सिंदुना ngasi लिलोंग तामयाइदा यूथ एम्पावरमेंट एंड डेवलपमेंट सोसाइटी का पुन्न सिंदुना जल जागरण अभियान की मतंगदा नहासिंगबु ट्रेनिंग तौबगी थौरम अमा पांगथोकरे थौरम अदु अखंग आइसिंगना इसिंग योक्तन थमगी मतंगदा वाफम कया फोंगदोकी थौरम असि स्वीप कैंपेन की सरुक अमा ओइना पांगथोकपनी केंद्र की मपान थौरम मंत्रालय CEO मणिपुर की मखादा रीजनल आउटरीच ब्यूरो इम्फाल अमदी अचौबा आर्टिस्ट एसोसिएशन की मियोई सिंगना जिला असिगी बाबूपरा बाजारदा स्वीप कैंपेन पांगथोकी थौरंगी सरुक अमा ओइना मिखलगी मतंगदा मियामबु बाप तानबा अमदी मिखलदा सरुक यानबा कैंपेन पांगथोकी ताबिरिबा पावसी आकाशवाणी इम्फाल देगिनी मणिपुर हौकिबा पुंग कुनमरीदा मियोई चनी 13 नौना कोविड-19 पॉजिटिव ओइबा थेंगनकी पॉजिटिव ओइबगी चांग चादा 12.3 हारिबा मतमसदा इम्फाल ईस्ट अमसुंग थौबालदगी मियोई अममम लैखिदबगा लोइनना कोविड पॉजिटिव ओइबा सीखिबा अपुनम मसिंग 2,259 सूरे राज्य की हक्सल विभाग थोप चेरोल अमदाई हौजिक फावदा पॉजिटिव ओइबा अपुनम मसिंग 1,53,439 सूरे हौकिबा पुंग कुनमरीदा मियोई 315 नाबा फखिबगा लोइनना नाबा फबा अपुनम मसिंग 1,19,995 सूरे नाबा फबगी चांग चादा 45.35 नि हौजिक एक्टिव केस 3,339 लैरी राज्य से हौजिक फावदा कोविड वैक्सीन डोज 1,55,63 कापख्रे मसिगी मनुंगदा अहानबा डोज 1,13,53,9 अमसुंग अनिसुबा डोज 1,13,63,9 नि हौजिक फावदा प्रिकॉशन डोज 1,59,8 कापख्रे ngasi खक्तदा वैक्सीन डोज 1,19,9 कापकी
Padmasri Maharaj Kumari Binodini Devi gi chahi chama suba kumapok kumon numita Raijapal Laganesana Sagnarabi Aibi asigi mafam da ikai kumnaba ulagli. Pauzel lamada Raijapal na hai MK Binodini na Bharaki Sagnarabi Aibi singi lakta amani. Bor Sahib Ongbi Sanatom bigi damak ing lising amachamapan humbudra tarukta Padmasri amasung lising amachamapan humbudra mapanda Sahitya Academy Award piki. Tongan-tongan mamana kaya pangkraba Aibi asina literature amasung film gilamda tauromadan singthani ni. Mahak asibu Manipur gi literature movement da Sagnarabi amani haina miyam na lawnari. Azadi ka Amrit Mahotsav Thauranga Mari Lenana, Nomaijing Numik Kudingi, Ningtam Lanjanga Mari Lenana, Akanaba Thauram Sing Leptana Sandokli, Hayeng Nomaijing Numiki, Ayuk Pung Taruk Minute Nifuda, Akasbani Imphal I Pau Kanguna Putokpa, Akanaba Thauram, Manipurgi Atoba, Laluglup Singi, Ursaba, Tahanjagani, Tauramasi, Kangla Amasung Sangai Channel Animakta Taba Pangani, YouTube channel Air Imphal Su Tauram Asi Taba Pangbigani. Churachampur Jila ki Koksabung de Leba Kapai VDB Keda Nauna Saba Had Bazar Mangasi Sangakre Had Bazar du Churachampur gi Divisional Forest Officer Miss Easter Laltin Kimna Sangaki Thoramadu da Miss Easter na hai ngasi Sangariba Had Bazar asina Koksabung area da Fangliba Kihom Yauna Haira Singda Semba Polam Sing Mapam Chal Tamduna Potok Sing Adu Yonduna Mapam Adugi Longmi Singi Sentok Hengan Bada Chawna Mateng Oigani Thauramadu the Assistant Conservator of Forest Had Kansin Samte Koksabungi Ningtho Kaizatang Gangte na Singba Saruk Yaki Loktak Battalion Assam Rifles na ngarang Bisnupur Jila gi Nacho Kulagi Pripa Progi Haksin Mamioy ama Phare Hari Akak naba pau ama phangbadagi Assam Rifles amasung Manipur Police na thihumbagi thabak chathabada mioy adu phakibani amaromda More Battalion Assam Rifles na ngasi Operation Sadbhavna gi makhada El5 village da water pump kusinakre hari First Battalion Manipur Rifles ki sahi gi prize distribution ceremony ngasi pangthokre Imphal leba ahanba Manipur Rifles ta pangthokpa thoram amada battalion asigi commandant Dr. S Ibomcha Chingna khwaidigi phava officer sing Oja Mahiroi amadi khwaidigi nanba family quarters da manamatum piduna ikai khumnaki Royal Riders Manipur na Fairjol Jila gi manung chanba tipai muki CP Kwan Khul da lem na laingbai kem ama pangthokre kem adugi manung chana khunja singda COVID-19 gi matang lasu bap tahanbagi thoram sing pangthokki paugi marakta na break ama COVID-19 nagi ngakthok na bachang silakliba khongjang gi saruk amo oina January tarik 3 dagi hauna chahi 15 dagi 19 gi makhada leiba angang singda COVID-19 vaccination gi khudong chaba phanghanjare lising ani manga taruk amadi tareta pokpa angang singna vaccine kapa yaragani online gi khuthangda natraga vaccine kapam singda school ID Aadhaar card disability certificate natraga passport saktak che singi maraktagi ama pubiraklaga vaccine kapa yare sahi kangrup asida kapka dauriba covaxin asi second dose na numit kunipani leiraga kapka dabani chahi kanglup asida leiba angang khuding makna suksoi soidana vaccine kapi ho masada anaba leiraba amadi thagi kongkap lagli binupi macha sing phauba vaccine asi kappa yai paujenjari ba National Health Mission Manipur Akasbani Imphal gi pau tabiri Hyderabad ki Patancheru da leiba International Crops Research Institute for Semi-Arid Tropics ki Golden Jubilee Thorong asi Pradhan Mantri Narendra Modi na hogdokre Thoram duga mari lenana Pradhan Mantri na Institute asi ki Climate Change Research Facility on Plant Protection and Rapid Generation Advancements Facility su sanga ki Thoram duga mari lenana Pradhan Mantri na sahi yangkai subagi ningsing stam amasu putoki Thoram duga wangang bada Pradhan Mantri na leibak asina low sungi lamda mayok na riba kudong sadaba sing kok na bagi damak miyam punna saruk yaminaduna Baigyanik singa amato ina tabag pangtopagi tangay padabalay haiki Mahang hai sahi yang kai hena institute asina laumi singa pullaga changeng kya tawbadagi law singwi thabak ningthina pangthok pangamle Pradhan Mantri hai English singani humudra pawbada Bharat na net zero oinaba pandam tamli malengi ayinga sa hongliba asibu mayoknaba hena ahenba miyang changnaba amadi masina law singuda piriba kudong sadaba sing adu Pradhan Mantri na panki honglakliba aying asagi phibamgi dagi leibak asigi laumi sing kannabagi damak sarkar asina manglomda changsin bahaiba wakalonda miyang thamli Leibak asina hojik COVID-19 gi laisaki phibam amadi Omicron gi case hengalaliba asigi yenglaga election commission na mikhal da miyam hena saruk yahanduna asoi angam toktaba mikhal ama pangthokpa haibasda ahenba miyang thamli election commission na tha asigi taramatoi phawba mikhal gi rally amadi road show sing pangthokpa tingjenkre mikhal pangthokadriba raija manga da COVID-19 gi laisaki hojik oiriba phibam sing kupna yengsileba matung commission na rajniti dol singi Miyangi oiba mitin ahangwa mafam singda miyoy lising ama natraga ground adugi sada yangkai tamak mitin ba natraga State Disaster Management Authority na lepa masing adu chanagani hari. Aroy bada maroy ba pau
Manipur Bidhan Sabagi ahan batangaki damak Mukhyamantri N. Biren Singh yauna mirep kaya na ngasi mirep se pisan kre. Congress na lusing ba Rajniti Dol taruki apun bakangbu Manipur Progressive Secular Alliance ki common agenda fong kre. Manipur hauki bapung kunmida myoy sanitara tret nauna COVID-19 positive oibiki chang chada tarani toy dasmik mari ni. Pradhan Mantri Narendra Modi na hari English ingani kunitoy kulumdoy gi kendra gi budget asina mauksa gi low patap amasung digital agriculture da ahen mamiyang thamli amasung mikhal da miyam saruk yabay hengana ba amadi COVID-19 laisatagi su hena sapakadaba mongda mikhal pangthok naba election commission na honari Paulo Loizare.